Matam kayagi mamangdagi Assam Laingakta Manipuri Autonomous Council ge demand tawduna All Assam Manipuri Youth Association Amyana Changsinduna lakpa Khongjang Singh asida kanagumba lup kharana lanai khudong chaba kharagidama Khongjang changsil lakliba asi khudakta lepiyu haina Amya ge Chief Advisor K Says Kundalna phongdorakli Kasar Leiba Silchar Press Club ta pangthokpa pauki mifam amada wafam asi phongdokladuna mahakna makhatana hai hiramasi gi matangda Amyana matam kayagi mamangdagi Khongjang changsinduna lakpani adubu lup kharana Amyada pau amata piramdana Khongjang changsilakliba asi laibak thibani Amyagi Khongjang asida saugatuna changsilakpa Khongjang singde lup asina taramna okani adumoinamak madugi wana tainabada changsiliba Khongjang asida ayet apan piraklabade maduna maram oiraga miyamgi marakta nungainadaba thokhanaba chauba maram ama soidana oirakani matam changna Amyana khul kayada chatuna awareness piraga changsilakliba Khongjang asida miyoi khara amade lup kharana yekhai thingainaba hotnarakliba si laibak thibani Assam da leiriba tungan ba lup singna masa masagi demand sing tanduna Khongjang changsinbada kaiba leite hainasu mahakna makhatana phongdokhi Sai ojo thiba nasa sagi political minus tanana ba nasa sai ojo thina ba bitsa tanam to ta gadi madu ja khong thiba thona ra ko siba khina ro laina ga akoi gi madu ja ekta phangye laite to to hai ba history do madu no ni ches to khali do madu aram ni ada miyam da sumai information pi miyam da aram ni was do and that's all aduna rong puna ta kun ma da to within ben from se ase isda maram cha da adugi do kana to bigono miyam da lana sama kun do bigono miyam so amyana ta ba atwa organization na hari bomba posting matang da discuss to for lo ni zai ka jugai de adu moi wa ta bi ru gono ai si mai jage ke na da ta council matang da any awareness to give se ai koi nani akoi puna to mina si ko jugai de ko kana su ko jugai de adu ba matik mana lo pa ba du wa ko to di ma tha do maduna maram warga ko mesagi ni kai kani akoi macam ko thona kani